Akaswani Imphal, Wahengbam Rajesh na pau pajari, ahanbada maruiba pau. Imphal Jiribam National Highway dasu GPS yawba highway petrol gari sing atuba matamna thamlagani haina Mukhyamantri na phongtokre. Mukhyamantri N. Biren Hari ibudau marjingi maphambu World Heritage Site oina ngak senduna thamnaba honaragani. Kendra gi Power Raja Mantri Sri Krishan Pal Gujarna Chandel Jilada Paikaliba Sarkar gi tongan ba yaifa tarang scheme singi phibam yengsinkre. Sarkar Hari Information Technology Sinabadigi Bharat Malemgi Makok Thongba Lebak Singi Manung Chanba ngamle amasung Kelo India Youth Games ki medal terida Manipur na sanagi takman 12 phangduna ahum subada leiri. Mukhyamantri Nongthomam Biren Singh na ngasi highway ngak senaba GPS yoba gari manga lamthakre highway petrol gari asi National Highway 102 Paleldagi More fawgi lambida chatok chasin tawgani masina highway asida saliba miyamda aso engam thoandana bani Imphal leba Mukhyamantri gi office mamangda pangthopa thoram amada gari sing adu lamtharadana Mukhyamantri na hai Kangpopi dagi senapati fawgi highway lambida aso engam thoktanaba GPS yoba gari taruk hanana lamthakrabani mangnai Imphal Jiribam lambida su asigumba highway petrol atuba matamda thamlagani highway petrol gari sing thamba asina highway da saliba gari sing amadi masigi driver sing da aranba tawba mioi sing na phataba thabak sing tawba thingbada mateng oiri Mukhyamantri Makhata na hai National Highway sing highway petrol thamba haibasi sarkar asigi kuiraba manglan amani amasung highway protection force thamnabagi damakta Tara amasung tara mathoi suba IRB gi recruitment tawkibani hariba recruitment asigi phol haidoklaba matungda makhoi sing asi highway petrol da sizinagani Thoromdra saruk yakiba DGP P Dongel na hai GPS yawba highway petrol gari sing thambadagi Imphal mau lambida hingsa thopagi chang hantare highway singda underground yauna samaj ki mayokta leiba mioi singdagi miyambu kananaba amasung lambi asida panduna leiba mioi sing tengbang naba pandamda gari sing asi sizinabani Salaisa Pibarel Punsi Marup Manipur Hogdopagi Ahan Kumon Thorom Imphal gi Manipur Film Development Council MFDC gi hol pangthokre Thoranga Mari Lenana Wangang bada Mukhyamantri Nongthomam Biren hai Raijasi gi Sagol Sing Yokhatpagi tangai fadaba lei Matamamada Manipurna Yumthongnaba Mafam Sing Landabada Amadi Atei Mafam Sing Satpada Sagol Sing gi achoba daita leirami atuba matamda Chief Ministers Sagol Kangje Hogdolagani hainasu Mukhyamantri na Makhata ki Mangnai Sagol Yokhatpada Sarkar Kaknatana Club Amasung Laikai Singi Chawraba Thongdang Lai Imphal East Jilagi Ibdo Marjingi da Sagaliba Mitam Asi Putcham Yankai Wangi Masi Saribagi Maruiba Maramdi Manipurga Sagolga Lainariba Mari Adu Utoknabani Mangnai Ibdo Marjingi Makhadagi Murti Sariba Mafam Asi Pawbagi Arapa Asi Kilometer Amani Masida Gari Amata Sangaloi Miyamna Sagol Tongduna Mafam Asitana Sananaba Taurang Tauri Mukhyamantri na hai mafam asibu World Heritage Site ama oina preserve tawduna thamnaba honagani Raija sida senggot sagatpagi thabak kaya marung wali hairaduna Mukhyamantri na hai senggot sagatpagi thabak horakpada ngairi maramaduna miyamna sarkarna paikaliba chakhot thorangi thabak thoramsing asida mateng pangbiu Thormaduda Rai Sabagi MP Laisemba Sana Jawba amasung MLA El Rameshwar Maitini Singba saruk yaki Raijagi Transport Mantri Kasim Basumna Institute of Driver Training and Research Center ki pibam ngarang yengsin kre Imphal East ki top dusara da laiba Institute of Driver Training and Research Center ga Center sagatnaba project asi kendra gi road transport amasung highways mantraloi gi makhada paikhat pani project asi gi apunba sempham na lupa koti 32 lakh humbudra ni pani project asi PPP gi model da paikhat pani Senapati District Students Association na Mau Students Union, Maram Students Union, Paumai Naga Students Union, Thangal Students Union amasung Jeliarong Students Union Senapati Zone ngasi Chukumai amasung Makhan gi marakta leiba accident toina thokliba Likrui Bridge ki phibam yengsing kre Tungda Paumising de Wangang bada Senapati District Students Association gi President Pung Mark na hai thong asida matam kharagi oina sexual thorang lokhakadaba thabak sing lokhalandaba thengnaki Association asina Raija Sarkar amasung District Administration da lambi asi paktok payauna darkale bathabak sing lokhatpinaba haijabak laikhrabani mahang na hai We have appealed to the state government and the district administration to take up construction necessary to expand the road, but no action has been taken. We could see some of the NHIDCL worker putting up crush barrier temporarily, which will temporarily save
but this will not solve the problem. We may be compelled to take up to the union ministry level if no progress is seen. Mukhyamantri Nongtomam Biren, Forest Amasung Environment Mantri Thongam Biswajit Amasung Forest Bibaki Makada, Rises Gi Umangsing the Tasigi Mangadegi, August Kuntramatoi Power Uchara Lak, Humbudra Manga Tanaba Pandam Tamli, Thoromas the Tongan Tongan ba CSO Sing, Voluntary Agency, Naha Sing, Mairoi Sing Amasung, Rises Gi Miamna, Sharu Yari. Manipur ngasi mioi amata COVID positive oiba thenakide positive oiba mioi ama discharge toki sibagi paw leite rises the hojik COVID ki active case ani leri apun positive case lak ama lising kuntra tare chani ni phuma thogi manungda lak ama lising kuntra manga chama taramapan naba phakre naba phagi changsa da marfudrani pan dasmik mari mangani hojik phawda license astigi mioi lising ani chama kun laikidre Manipur ngasi punna vaccine dose lising ani chani pan ni futaruk kap ki bagal loinana hojik phawda vaccine dose lak kumapan lising tarani thoi chamri taruk kap kre Tabiriba Pawasi Akasbani Imphal Digini Kendra ki Power Amasung Heavy Industries ki Raisa Mantri Shri Krishnan Pal Guzarna Sandel Jila da Paikaliba Sarkar ki Tongan Tongan ba Yai Fatorang Scheme Singi Pibam Yengsin Kre Jila Sigi DC Office ki Conference Hall da Pangtokpa Thoram Aduda Wangang Dura Mantri na Hai Pradhan Mantri Narendra Modi ki Liching Makada Lebak Asigi Sotana Lediba Mapam Sing Chawkhat na ba Honari Manghai Kendra Sarkar na Lebak Asigi Sotana Lediba Jila Chamani Phumari Khangat pagi Manungda Chandel Jila su Amani Jila Sing Asida Haksel Siksa Sana Kodaba Infrastructure Electricity Amasung Thaknaba Apaba ising yauna chakot thorangi project sing mapung phana paikhanaba ahenba miyeng changli district administration Sandel na pandamasi yauna bahonariba aduda thagatpa phongdoloduna man hai jila asida togodaba thabak kaya marung wali amasung kendra sarkar na pangba ya bateng pangani Mifam aduda kendra gi mantri asina naha singda skill development piba yauna jila asigi khwaidigi hana paikhatkadaba thabak manga khangdoknabasu haiki Textile, Commerce Amasung Industry Mantri Nemsa ki gena Churachampur Jila da Paikaliba Mahaki Bibaki Chakot Thorangi Tabak Singi Pibam Yengsin Kre Sarkar gi numit chamani gi manungda sangaga daba project singi saruk ama oiriba Industrial Estate ki Pibam Zu Mantri na Yengsin ki Industrial Estate asi mapung pana tabak horba matamda miyangi mateng tangai fadi haina Mantri na Fongdoki Mahang hai Sarkar gi asiguma Chakot Thorangi Tabak asina naha singda tabak pibida chaw na mateng oigani Mantri Nahai, Imphal West ki Tagel Part, Bishnupur Jila ki Tera Urak Amasung Thawal Jila ki Kurau Pupida Lediba, Industrial Estate Mapung Pana Tabak Tauri. Kendra ki Commerce Amasung Industry Mantraloy na English ngani tarani panda Kendra ki Micro Small Amasung Medium Enterprises Mantraloy Amasung NEC ki Sentang Makhada, Raisa ki Jila Tarukta Industrial Estate Sana Warep Laukrabani. Khongsat adura Mantri na Jila asigi District Industrial Center, Cluster Type Training Center, Livelihood Business Incubation Center amasung Kolsian Inuki Pibam Yengsin ki. Iconic Week Celebration ki saruk ama oina Azadi ka Amrit Mahotsav ki makhada Credit Outreach Program amasung Financial Literacy cum Digital Awareness Camp None Jila ki Longwai Bazar da leiba Sharon English High School da ngasi pangthokre thoramadu SBI None Branch amasung Manipur Rural Bank None Branch na punna sinbani thoramgi saruk ama oina Kisan Credit Card ki sanction letter sing beneficiary sing da khusinaki Thauramasi Thawagi Deputy Commissioner Office ki Counting Hall su pangthoki Thauramadu Jila asigi Deputy Commissioner Anthem Subhasna beneficiary sing housing loan MSME amadi Kisan Credit Card ki sanction letter sing khusinaki Iconic Week Celebration ki saruk ama oina Customer Outreach Program Jiribam Jila ki sorok atingbi Khunau Community Hall da pangthokre Self Help Group kayamarum na saruk yakiba program aduda bank ki khutang da karam na loan logduna senthok leina thabak paikhat payagadagi haibigi matang da akhang ahising na wangang ki Ukhrul Jila da handak da pangthokiba Sirui Lili Festival mapung phana loisingkrabasu festival asibu yengba lakiba miyam na hundoklamba amot akai singna Ukhrul Imphal lambida chawna khudongchaba daba maihok na hanbada natana akoibagi phibam amasung haksel da singnaba ama oirakli Aikhoigi Ukhrul Paumi Soting Simrena hai journalist Sanroy artist amadi entrepreneur marpuromna amot akai sing asi ngasi sengdoki ahan batang ki oina Ukhrul lagi Fins Corner fawi kilometer tarahumdoi sangba lambi ki nak yeta leba amot akai sing sengdokki Manipur Sahitya Parishad Imphal na Manipuri Sahitya ki lamda thoidok endona dan tawriba singda lairik ta pigedaba selgi mana phangadaba miyoi singi ming laukthokle tongan miyoi taretta mana asi Manipur Sahitya Parishad Imphal gi madfu nipan suba mapok kumon amasung madfu taret suba chahi gi miphamga mari lenana tha asi kunmari da pangthokkadaba thauram amada mana sing asi yengthokkani Moirangkom amasung Singa Water Treatment Plant na konma mafam singi consumer singna makoigi panduna leriba bill sing thidoknaba PICD Manipur Water Supply Project Construction Division gi Executive Engineer na thokpa cherol amana hairi
Cherol Dunahai, Nyongi Wamada, Isingi connection, Loramba Singasu, Tasiki, Taramanga Pawi Manunda, Nyom Chuna connection, Logodabani, Haribama Pumsing, Asigi Yumtong, Kuding the smart water meter connection, Pankadaba Maramna, Isingi bill, update Toraba, customer Kakada, smart water connection, Pigani Hari. कृषि विज्ञान केंद्र संदेलना NICRA प्रोजेक्ट की मखादा जिला असकी लंबुंग खुलदा इनपुट डिस्ट्रीब्यूशन प्रोग्राम पांगथोकरे थोरमदुदा सरुक याखिबा लौमी हुमपुरोमदा मरु मरांग येनथोकी नोने जिला की खुमजी बाजार लेबा होटल अमंग ngarang numidang maina tumna chakre adumoinamak none police na kanno honabadagi thangnaba yumsing asoengam thohogdre mai chakpa aduda asok apan yaukide maragasda jila asigi miyamna jila asigi fire brigade thambinaba raija sarkar taksilli पाओगी मरकथना ब्रेक अमा जन जन ने निर्णय लेकर भारत की सूरत बदली है कदम कदम पे जनता मोदी जी के साथ चली है इन 8 सालों में भारत में संचार क्रांति छाई है जगह जगह इंटरनेट और हर हाथ UPI है किसानों को फसलों का सही दाम पाते देखा है और महिलाओं को उनका सम्मान पाते देखा है कोरोना जैसी बीमारी से जंग लड़ी भारत ने करोड़ों को फ्री वैक्सीन देकर मिसाल खड़ी की भारत ने ये भारत का नया दौर है 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 आकाशवाणी इम्फाल की पाउ ताबिरी केंद्र बीजेपी ने लुचिंग सरकार असगी मरुएब मंत्रदी अफब लेंगक शासन हाइबसनी मिनिमम गवर्नमेंट मैक्सिमम गवर्नेंस अमसुंग अफब लेंगक शासन की दमक इन्फॉर्मेशन टेक्नोलॉजी सिजनबदगी भारत मालेंगी मकोक थोंग लेबाक सिंगी मनुंग दे यावब ngamle होकिब सही निपान असिदा सरकार असिना तोंगान तोंगान लमसिंगी चाखत थोरांगी तबकसिंग पाइखप ngamliba असगी मरुएब मरमदी टेक्नोलॉजी नि प्रधानमंत्री नाइ मालेमसिदा होगि सेंगोललिबा अनौब सिस्टम सिंग असिदा मरोमदुम लेपचब ngamnabo होनबा हाइबसी लेबाक असगी ओइना याम इंफ्रास्ट्रक्चर के फील्ड में हमारा डेवलपमेंट विजन एडवांस टेक्नोलॉजी पर बेस्ड है पब्लिक सर्विसेज और लास्ट माइल डिलीवरी भी अब डेटा के जरिए डिजिटल प्लेटफॉर्म से जुड़ रही है हमारे लिए टेक्नोलॉजी देश के सामान्य से सामान्य नागरिक को एम्पावर करने का एक सशक्त माध्यम है हमारे लिए टेक्नोलॉजी देश को आत्मनिर्भर बनाने का प्रमुख आधार है टेक्नोलॉजी की खुदोंगचाबसिंग लौदुना निंगसिना सिजनबदगी सरकार असना मालेंगी ओइना ख्वाइदगी चावबा सक ताकचबगी प्रोग्राम अमा ओइरिबा आधार माइ पाकना चथरी डायरेक्ट बेनिफिट ट्रांसफर की खुतांगदा लौमी सिंग नत्रगा नुपी बेनिफिशियरी सिंग दा मतम मतंगी मतुंगिना मखोगी अकाउंट दा सेन हापसिल्ली अनौब भारत असना लेंगाक सासंगी दमक अनौब टेक्नोलॉजी सिजनरे उमंग मोबाइल ऐप हौदोखिबा असि यामना कानबा अमा ओइरी मोबाइल ऐप असिदा केंद्र अमसुंग राज्य सरकार की तोंगान तोंगानबा स्कीम सिंग याउरी प्रधानमंत्री नरेंद्र मोदी ने हाई लेबाक असिगी मिचम मियाम शक्ति लेहनबा हाइबसिदा टेक्नोलॉजी ना अचोब थौदांग लौरी आज भारत में जिस तरह टेक्नोलॉजी को गुड गवर्नेंस के लिए गवर्नेंस सुधारने का एक आधार बनाया जा रहा है वो अपने आप में जन सामान्य को एम्पावर कर रहा है यह अभूतपूर्व है डिजिटल इंडिया अभियान ने भारत के सामान्य मानवी को डिजिटल टेक्नोलॉजी से कनेक्ट करके देश की ताकत अनेक गुना बढ़ा दी है हरियाणा की पांचकुला चथरीब खेलो इंडिया यूथ गेम्स महाराष्ट्र सना की तकमान कुनमरी लुपा कुनमरी अमसुंग सेंजेंगी कुन फंगदुना मेडल देलीगी मकोक्ता लेरी हरियाणा सना की तकमान कुनमरी लुपा की कुनमाथोय अमसुंग सेंजेंगी कुमापन फंगदुना अनीसुबदा अमसुंग मणिपुर सना की तकमान तरानिथोय लुपा की अहुम अमसुंग सेंजेंगी अनी फंगदुना मेडल तेलीगी अहुम सुबदा लेरी इम्फाल की आर्टिफिशियल टर्फ ग्राउंड लमलोंग सथरीब मरीसुब संगाई ट्रॉफी वेटरन्स फुटबॉल चैंपियनशिप की ngasi sanakibada ट्रिप्साना सिरितीबु पांजल मंगा अमदा थोइकी अतोप मैच अमदा TBSFA FC KVFA बु पांजल अहुम अमदा थोइकी अरोइबदा मरोइबा पाउ मणिपुर की मरुएब हाईवे खरद GPS यावबा हाईवे पेट्रोल गाड़ी सिंह थमखरबा मतुंग इम्फाल जिरिबाम लंबीदसु अथुबा मतमदा असिगुंबा गाड़ी सिंह थमलगनी हाइना मुख्यमंत्री न फोंगदोखरे मुख्यमंत्री N बीरेन हाइरी इबुदो मार्जिंगी मफमबु वर्ल्ड हेरिटेज साइट ओइना ngak सेंद्रन थमदबा होनागनी केंद्र की पावर राज्य मंत्री श्री किशन पाल गुजरना चांदेल जिला द पाइखलिबा सरकार की तोंगान तोंगानबा याइफा थौरांग स्कीम सिंगी फिबम येंगसिंगक्रे सरकार न हाइरी इंफॉर्मेशन टेक्नोलॉजी सिजनबदगी भारत मालेंगी मकोक थोंबा लेबाक सिंगी मनुंग चनबा ngamle अमसुंग खेलो इंडिया यूथ गेम्स की मेडल तेलीदा मणिपुर सना की तकमान तरानिथोय पंगदुना अहुम सुबदा लेरी पाउ लोइजरे।